Manipur na India da tinkibadagi aikoi isana isagi iramdam ngaksagani haiba adu kauthokre mina aikoi ki iramdam ngakpigani mina aikoi bu thakpigani haina mipal tangbage wakhalna mangjil thaduna leibadagi Manipur kangkhong chairakpani Manipuri sing matam lairingai mikap thokhodragadi Manipur amadi masida lairiba yalhomi sing mutkigani haina JCILPS ki former convener Khomdram Ratan na phongdokre Wafam asi All Manipur Students Union Amsu na sinduna realized to save the indigenous peoples of Manipur haiba hiramda ngasidagi hauna thabum ama chupna pangthokadoriba nifutarugrak suba mikap thokpa thabum thoram academic campaign Kaisamthong Model High School da haudokpada phongdokhibani thoram adu the research person oina saruk yakhiba JCILPS ki former convener amadi UPF ki advisor Khomdram Ratan hai ngasi Manipur da oirakliba fibam asi karamba matamda farakani khangdraba aruba fibam amada leire Mitop miyancha kayana masing thingamdana changsilakpada natana Manipuri singda landaduna kangkhong chairaba lamdamam haibadu oire mitai sing tampaktagi hendokpa ngamdre sekmailan ba yadare chingda chatpa yadare masi mikap thokaudragadi tampakta fauba leiba fanglaktaba yana lei mitop singna Manipur paisan gadare haiba asi nganlingai matamdagi emsuna khangbadagi ihau kaya changsinduna lakhibani India da Manipur tinhan khraba matungdagi mipal tangbagi hainabi laikhibada aikhoigi iramdam kangkhong chaire mina aikhoigi iramdam kanbini khalaga hingliba aikhoigi wakhalon asi minai oiningbagi wakhalon amaga chap manai haurakliba naharol sing mahairoi sing na aikhoigi iramdam asi kannaba wakhalon adu chenhaudrabadi mitop ki makhong kolaga hingbagi tangkak lakani English ani taramathoi da mikok thibada mitop miyancha singi masing asi yam khrabani atubu English ani kuntaruk changlakle Nauna mikok thirakpadadi mitop na kayam yamlamgani haiba adu khallobada akiba poi Manipur da majority ni haiba meitai minority tabada natana yellow furup sing asidagi mitop na masing henlamlagani masida lamda masida hingminari bai koi maselna wakhal tamina hoba amasu changi thoramadu da Amsu gi president Lukram Malangbana hai English ama chamapan marfudagi hauraga Manipur dagi mitop miyancha sing maramdamda halhan ko haina ihau hauduna lakhi maduda khongjang changsinbada Luchingba ani laikide madudagi realization thoram pangthoktuna Amsu na lakpani Manipur gi fibam asi kannaba hotnaba matamda haugatlakliba mahairoi koi khudingmaki thaudang lei tungi yumbi oigadaribai khoina Manipur gi fibam khangdraba madi Manipur gi damak khallaga thabak tawhaudragadi malem asidagi mutkigadaba jati gi manungda meitai su yaukhigani Manipur haiba asi mutkidanaba matam lairingai aikoi punna mikap thokminarasi haiki thoramadu da Kaisamthong Model High School gi headmistress Salam Sunita amadi mahairoi kayasu sarukya khi 2011 ki census adi akoi gi masing ase 20 lakh ki manungda mitop lakh trama thoi yau ghorne ba hen ghorne ba ngasi gi sahi taraga taruk ki matung 2026 ta mikok thibaje masida di akoi gi masing se karbo ramadani ase yam danger ne ba koi major committee mai thei masing moine hen ghagani amadi Lagi bapa kita 37% saja, hantar kita mikok tiba jadi 50% ki cross over ya bagi film lagi ba. Tuan tuan tiada, mito mian sana aku talakan dah aku halai ba, aku yum mai thari ba, aku mangal ba, aku isal se kaya isal mangal se, segi pos aku ni yang hukum canggih ba. Tu min like tam tam ada, adu ba ini like tam ka MA orang B orang ka, hayang mito ki makar hinga ba, mito aku hala ba, aina doctor bagi, aina MA bagi, aina ayah officer bagi kana bagi no ba, aina mito ki makung kolah hinga orang ba.